Lansna amadi lei masu nungsi panthung yaure. Mathangi numitni Lansna gi yumdo lei ma yengba mina pik thalli. Rani su harau jeri mamau phangbagi. Leikai gi mau amana ine noi mau se yam phajai ko. Lansna do nupi khanbe yam hai ko. Leisabi amana mu adubudi kaino. Lansna na kaksi kokok halaga thirakpa oi tawrine. Mayam du punna nukminai. Lei magi yumdadi pau haidokpa lakpa miga wari sari. Nongthol Apsara da onchinduna mama chaputharo. Apsara na hoi mai babong haiduna chadu pi tada sida leichere cha. Nongthol ahal singdu da onchinduna tada chase hana paise. Ahan amana phani phani. Nongthol na tada angang du machin manau na kaya no hotrina kai do birige. Ahal aduna ibunga sumdobani. Nupa macha do mathanda poi mapadi lekhidre. Mama macha khaktane sarka thabak budi tawjadri. Adubu hotna jabadi yamna kale. Kaithel da pot yon busu yawe. Ngahak da potha basangba angang nate da. Nongthol na oh tada hotna bakali budo pharabane. Aina bu kari hairuni. Ichana masana yaraga chatkrabane. Aduna tada horen ngana ichado mapagi nakta tekta kaidana amuk thinbiro. Ahal amana amu phani phani adudi aikaisu lengthok chakhrage chalamdai gi bhakti amtang. Nongthol na joy 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 asumna pau hanba mising chu chatkre haina khiba matam loireduna leimasu mayumda thilaklami aduga amuk nupi mayum gi mipum namak chatkre mathang mathang. Mathangi numitni taibang nganbana bhai ngasi di Sunday ni koi be chasira. Boris na I kaida taibang nganbana asai buk ni kaino. Boris na oh nangi se Victoria thi baja se hai roba. Ai bab tare tare nongmata class tabada leibangam draba taibang nganbana kaida ki wano nang nong phaijala iduna nupi angangi ko wari ka tawbirakano. Boris na yare yare taning de ko tawribe acting duga taibang nganba kainom khangni ningjangaktuna yerbek tu hangdoktuna bemagi photo adu lokthokuna yengjeri. Boris so kaino haiduna tumina maninglomdagi changduna yengi aduga ba aduna amu kaidagino kaya subino onthona phajakreda. Taibang nganba photo aduna li aduga sidane aina ngaurise. Adubu aiki aranba khongthang amana aibudi mana lana lokre. Ngasi aina la isisu magi tamak lakhibane. Boris na ses heroniko adobai oiroidaba potta sum khalai dosaro Victoria do thibasu nate mabuksu ka hena phataba misu mande. Nangsu mabu kauthoknaba ngamnaba Victoria oina koirodana. Taibang nganbana nungshiba koinaba bai aina nupi kaya ama nungshiba saraga koikiba yai. Adubu thamoi singna nungsibadune maru oirise. Aduga aina ma nungsi hairuba matamda magi sukana khangdana thamoida nungsijaba amadi leramne. Bai nungsiba se thamoi amakhakna nungsiba to nate. Thamoi ani dinaraga amaga moti naduna harau harau leibudune nungsinaba haise. Ai khakna nungsibada ai pamde. Aduga ai migi thamoi busu sanabasu ai pamde bai. Boris na ado nang hangtritana haidritana mangonda nungsiba amada khudi thiraga nungsiba amada thini haibidi laitabani da bai. Taibang nganbana bai mawng yengse ai sumabu kawba tamlibane aigi oiba sangsar dune
aina pamise adubo adum mabu ningsingak pasidane aina wakhalai ta phangkhang drese Boris na bai nusiba ama kainarani nusiba ama na mahut sindone mana kana gumba amaga harau harau leikhraga nang na magi damak wa haudo saru nang busu nusibiba mi amaga nuksina punsilen bana phatabrane bai taibang ngan bana bai mapi su tap tap tari aina warise madi kemta khangam loi momon ta noraga lairisi yengo Boris na ngarubo nongbo sidi yararoi Victoria tanadaba ai hayengma taibang nganba magi thokpa mangduna lei karomdagi humlakpa nonghauno khangde mamitta Victoria ga maga ahanba thengnakiba numitta tawkhibadu khangning ningsingai aduga is kadomdagi no amo phajila isna Boris na kaidore bai taibang nganbana khangdre aisu ngaudoroba khangdeda Boris na pura berani he nangsu taibang nganba photo du amuk fajana hapchan kre aduga bai nang na haidoina try hekta tarosira aduga phadobo mancheleebo Boris na very good ni ne adudi game horge hayengdagi taibang nganba ikaina ikai try sa asumna matam khara haukre lunch naga lei magasu luhong bagi wa loinare hinthoi baga be magasu hena mari se sinnaduna thawai makni khanakre amana amabu asuki matik nuksibagi lipuna chetna punsinkre thadokna ba yararoi matagum amaromdana taibangan basu Victoria bu nungsiba pamjaba nongmagi hengkalai Victoria su adu mangai taibangan babu yingjabana magi mathau haibadu oirare nungsi haina phongdokna drasu thamoi ani di tinare nongma numit amadadi college ki study tour chatpa numit ni satra mayamdu koilang langi magi luggage du mafam chana happy taibangan ba cheptha yengi Victoria lakpra haina as adui nupi du bo laoidu chalane aibo as haiduna wakhandu langtak na hali John na ita kaino murum soli du ba Peter Thomas Chirol taunai amase saksi yengo thamoyam na wabaga mandro haiduna noi taibangan bana as noina marol amako Boris tapna mabu yaudaba chalane taibangan bana nahandi yaune haigibane as aingonda sumagi number ga leite hangdoso Boris na khongoi tawradana aina haidro nahanna phongdo ona thamoi da waramani John Peter Thomas na noibani gi sei khoda wa ama lotpa malida Chirol ga tawradana nupi dawna ko chayam na bane taibangan bana I kai haibaduna bondu Chirol ga ambuk tawjade ko Boris na adune gari driver aduna ibunga noibo aduda wari taw leirenu ne kakhalo thawrada bane hauchikan angang gaise moi mari manga punjalaga geng sagi bisna murum sonduna thokki Boris na bai kanade kakhalo sila lakpula asu lakpulak rusuma hone taibangan ban nungaitana hoi John Peter Thomas makhoi ahum su kakhalei ojadu driver du da onjalaga uncle angang amalak to bawali ko gari driver du na hoi mafam da yor kan da hairo ojadu na yamna lapadina teda gari driver du na hoi asumna ngai hak thawra aba matung ojana yare uncle asida khambiyo nga haktang asida leire manjuna ibema phajana chaluko haiduna manam ganambi Victoria na hoiba aibo angang dona gari driver duna gari tu khami Victoria gi mapa chapchana Victoria na mama ayamu chalu kige haiduna luggage tu thangat pa ngamboi ngamdaboi ka khalei taibangan bana aima aujikta da wabadu phai Boris na laine taibangan bagi Victoria
sit ahang ba koi thi thiri taibang an bana Boris tu into I maning da phamujo amase maning da phamba du nungai ramai Boris augale I oi Victoria sida phamlo Victoria na aima oi thank you nandi kai da phamdoino Boris na aidi maningi sit ama hangi sida hekta phamadone haiduna haugale I aduga itawi bungo gulak taibang an basu nokfet ka su tawri Victoria taibang an bagi nakan du da phami aduga ai thongnaw rom da phamge ya gotro taibang an bana yani ye haiduna sit tu exchange tawi Victoria na thank you taibang an ba wari di saning bani adubu kamaina hawdok sike khali Victoria su adu mangai masu kari wai hairaga hawdok sike khali taibang an ba Victoria jap manana anima as taibang an bana thengai do kai gino Victoria na thin biningai do leitraba ngasidi taibang an bana hairaga ngai hak amu tomin lei Victoria wakhanda kari nu panu siba aidi ko prok jai taibang an bana Victoria na taibang an bana wa ma hangge hango nangi khangna jaba nu balai bra hanandi ama leirame adusu aina ma khak nu sijaba aduga manadi aibu karimta khangbidaba magi kana gumbi amagi damakta leptuna leikraba haujikti leitre ado nangide taibang an bana aigi leiteba amadi leire haidoba kanna thamoisina ningai tawri magi manakta chake na Victoria maithong maksina laibak phabidubu kanano taibang an bana haibiura nang saubadi yaroi ko aina haidawa sida Victoria na aidi kai ki saudoriba taibang an bana adudi nangi phone number do piro text ta hairake Victoria na kainomni ne china haibadi yadaba taibang an bana pamuye haidokpa adugine Victoria na arubuwa oi chalo au kharaluye Victoria os haraga no fit tawri aduga number harage taibang an bana ngairabane taibang an ba save tawsali aduga kari no nammi aduga mamai lei thoga leikre mihulga su dang chongi Victoria phone du de yengi aduga taibang an ba da su yengi mamit mana chap yungi mihul masu khongjeliang khalakli thamoi masu nauna nungsibagi ihuldu lai taibang an bana taibang an ba nang ngasi aroiba numit oiraba ko tanja sida mihul sina marol ama pakhat pasina ko as ai tobum lakfam khangdreda Victoria hanjin yengi wahaido hanjira haloisira haidana wakhan tawri taibang an bana Sina amu kari no pangnamda nami kari bu iribano khangde amuk thina chairakta ko ai chopna ni meyamang sida Victoria gi phone dani taibang an bana tharakpa text asumna iri Victoria aina mu thamoi singna nusirure warak pangam drab thamoi se nangna amuk ta phajin biyo thamoi sigi mapu oibiyo si haidana aina ngonda oijaba thibani haina ti khanbigana sidi thamoi gi marol ne aina hainingdana pangai haijing banate pakhumsu adum nangna piningba matamda pibiyo adubu nangna oiraroi nangi atopa leijagre hairadi ngasimak adum haibiro maduda aina kaishu warorai Victoria wakanda magi sibu asingbu oichalo sidi kanade aisu thajange haiduna typing tawi aduga thakre taibang an bana tanja sida kanagi text no haiduna yengi aduga hais ngasi sibu kai numit no aibu lotri phawri mi aibo haiduna phone du chupthoi Victoria nakanda masuno animak thamoi phongdok na duna harau minok tamlari taibang an bana Victoria
Victoria hau taiba nganbana ada yam thajadi haiba nangna yarak pase. Victoria aisu yam thajadi nangna nungsibiram base. Taiba nganbana acha chap manare edude haiduna nukminai asumna harau numit adu asoi angam yaudana haukre. Henthoi bana bemana kari haike henthoi bana haina mi leimaga lans nagadi thungnakre. Bemana adu kaidorake henthoi bana aduda aisu nangse yumda imagi mama oina pusining aba. Bema henthoi bada munne yingjai aduga henthoi bagi pambom da ngathajai aduga da henthoi bana kai haike Bemana ibani gi sumatam lakini ye aine isana khangna nanak da lakni ba. Henthoi bana nang lak ngai ngai da aisi dokhradi. Bemana da haiduna henthoi bagi machindu menjali adumaina hainu ba. Tha leitradi aisu na tung ilakani ye aisu da yaudana hingba ngamlo ye haiduna bema kapjai. Henthoi bana aima angau bisidi aina phagi tawraga. Bemana adoda ayumda chaluke handakti mangda baba duina ui kaidorabana khangde. Henthoi bana kaisum tawromaida ada ai thinbige bako ikubok inembak to amta maya ma oina krumjage ba. Bemana is masaksika yaroye thinbirana hayengdi ai athum line da chachakhrake mathang chapado oina thinbiro bako. Henthoi bana os bitkate ihe haiduna paithoi. Bemana haima hairaga henthoi bagi mamaida nali sarnaba. Henthoi bana as ngaure haiba nangna aise ngahole punga sauke torombase ngamdre haiba. Bemana fet tawje ada chachilao. Henthoi bana hoiba ada hayeng pung kaya da chatoino ba. Bemana ayukta chatkradawne adum. Henthoi bana kayam koina leiraktoino. Bemana hapta amamuk leirake kuire chattaba oningeba aisu mamaga babaga harau chaka chaminadabto kuire. Henthoi bana is angang machanina. Bemana adoda kainom haigeba saudi saurakanu ko. Henthoi bana kaino hairo. Bemana saurai han hairo. Henthoi bana saurai promise. Bemana adubara